Maka satarkpada nungtil paukse ki sipong ama oriba pandamdagi lakhotcharaga thamjage Manipur High Court linkhatkibagi taraganithoi suba ningsing kumon pangthokre Manipurda Tangdu Leitaba amadi Chaokhatpa puraknaba Center Leingak na Hotnari Haiba Thbkna Takle Haiba Governor A.K. Balagi wafam thamjage Supreme Court ki Judge sing amadi Union Minister of State for Law Arjun Ram Megawal Manipurda lakliba simakna Center Leingak na Manipurda mapung phana Tangdu Leitaba puraknaba amadi Chaokhatnaba Hotnari Haiba Takle haina Governor Ajay Kumar Balana Fongdokre High Court of Manipur linkhatkibagi chahi taraganithoi mapung pharakpagi ningsing komon thorong ngasi chingmairongda leiba High Court asigi complex ta Governor Ajay Kumar Bala Union Minister of State for Law Arjun Ram Megawal amadi Manipur gi phibam yengchinanaba ngarang Imphal thunglakiba Supreme Court ki Judge sing Justice B.R. Gabai Justice Bikramnath Justice M.M. Sundres Justice K.B. Biswanathan amasung Justice N. Koteshwari su saruk yakhi High Court of Manipur ki Chief Justice D. Krishna Kumar na yumbu oiduna pangthokiba thorom aduda High Court ki Justice sing staff sing loinana law fraternity ki miyoi sing saruk yakhi thorom aduda Governor Ajay Kumar Balana District and Sessions Court Churasanpur ki office building sanaba urip uyungtam ki baga loinana Chief Justice Secretariat kam Center for Resource and Planning ki post creation su Loktak thorom aduda saruk yakiba National Legal Services Authority ki Executive Chairman chu oiriba Supreme Court ki Justice B.R. Gabai na Judicial Officer sing ki quarter sing sanaba urep uyung tambaga loinana Chief Justice ki banglo amadi Chief Justice ki Secretariat chu sangaki loinana Justice B.R. Gabai ka punna Manipur da lakmina ki ba Supreme Court ki atai judge sing na su tongan ba project kaya sangabaga loinana urep uyung su tamki thorom aduda wangang laduna Governor Ajay Kumar Balana Court of Manipur gi mapok komon thorom asida Supreme Court ki Justice manga amadi Union Minister of State for Law Arjun Ram Megawal saruk yabada apenba phongdoladuna mahakna hai masimangna Center Leingak na Manipur da mapung phana Tangdu Leitaba hanjilaknaba amadi Chaokhatpa puraknaba Hotnari haina Takle Governor na makha taraduna state asigi miyamda mapung phana justice phanganaba hotnabada Manipur High Court na hek linkhalakpadagi ngasi phawba achouba thodang lawduna lakli makha tana su miyamda achumba Wayel Panganaba Hotnabada Manipur High Court na chapchaba thodang lorokigani haibagi thajabasu thamki loinana High Court of Manipur ki Chief Justice Krishna Kumar na High Court asi Chaokhatnaba Hotnabada lawriba thodang busu tagatpa phongdokhi Manipur ningthau palingai matamdagi logi thabak thorom sing mapung phana leirakhi ariba matamda Kuchu amasung paka haiduna court leiduna well cheraki thabak sing sathaduna lakli state asida tongan ba judicial establishment sing leirakpaga loyana masigi manungda ngasi phawba Imphal City manungda cherak court leiri Masi state asigi judiciary gi puwarida yamna chawba establishment amani ningthaugi matamda Manipur state dabar lingduna masida civil amadi criminal ga mari leinaba khudingmakki wayel chathaki haiba wafamsu Governor Ajay Kumar Balana makhatana phongdokhi thorom aduda wangangladuna Union Minister of State for Law Arjun Ram Megawal na Manipur atuba matamda mahusagi punchida hanjilakani haibagi thajaba thambaga loinana miyamna su atuba matamda mahusagi punchida hanjilaknaba honabada state asigi miyamna punna saruk yaminase mahaki maikaidagi state asida atubada Tangdu Leitaba santi Chaokhatpa puraktuna Biksit Bharat mapung phanaba ishora khurumjari Supreme Court ki Judge sing Manipur da laktuna Churasanpur amasung Moirangda hangba relief camp sing da chattuna yengchinkhiba asi yamna afaba khongthang amani Indiana Chaokhatpa nation ama oibada Manipur su yawgani haibagi thajaba thamki Supreme Court ki Justice B.R. Gabai na Manipur da Tangdu Leitaba puraknaba miyam punna thodang lomina si haiba wafam thambaga loinana executive legislator amadi judiciary ki mateng loinana athuba matamda state asida mahusagi punchida hanjilakani haibagi thajaba thamki ngasigi thorom aduda High Court of Manipur ki Justice sing A. Bimol A. Ganeshwar Golmai Gaiful Silu Advocate General Bar Council amasung Bar Association gi Mute Singh Chief Secretary P.K. Singha Security Advisor Kuladip Singha amasung DGP Rajiv Singha su saruk yakhi hairi paukse simaki makhatana Spiderman amadi boot ki dress set tuna umanglai harau babu masak thialuba mei taragani thoi lale sengdo ankhre hairi meitai khunai ga tana thana yadraba umanglai harau bagi thorombu masak thianba yaba maongda saruk yaruba wakhal mapung phadriba angang ama yauna mei taragani thoi umanglai kanba luk ukalamadi kunungi phamnaiba singna Ultra Sanglen da kaukhatuna wakal taminaraba matung miyamda lale haina sengdo ankhre Ultra Sanglen chana kunung amadi ukalna kaukhatlaba matung wakal tahan khraba mi singadudi jingambam nawba chahi kuntraga manga apokpa ibubi thoksom Kerenchen chahi kunga manga apokpa Sangit Loitongbam Roman chahi nipu apokpa laikhidraba ingotcha Sakrakpam Somarendro chahi nipu gonitoi apokpa Botombi apolakpam Babita chahi nipu go humdoi apokpa Pari Thingbaijam
Inaubi Chahi Nipuga Manga Apokpa Sanjit Laisram Nupi Macha Chahi Kuntraga Nipan Apokpa Manos Thokrakpam Ambedkar Chahi Kunga Mari Apokpa Jiban Laisram Ibohal Jangkai Manga Apokpa Laikidraba Kamlen Laisom Rakesh Chahi Kunga Mathoi Apokpa Romesh Amasong Laisom Ajit Kumar Chahi Nipuga Humdoi Apokpa Gambir ni hairi Makhoi Punamak Imphal West ki Kwakethel Konjeng Lekai dagi ni hairi Hiramasigi Matangda Kunung Mamangda Leiba Utra Sanglenda Pangthokpa Paugi Mifam amada Ukal gi General Secretary Moto Manito na hai Hojik Thokliba Wathok asina maram oiraga matam kuina lai haraubagi tholam pangthokludre adubu ningthau lesema sara jawbagi yathangi makhada handaki numit mangani lai harauba pangthokna bakhangalakpadagi Manipur gi mafam kayada umang lai harauba pangthoknari Tanja asida wakal thenba khunagi Chanarol Thawaidaba Mioi Kharak Kwakaithel Konjeng Lekaida Leiba Ibudau Khwailakpagi Lai Haraubagi Manung Chana Ngarang Lailam Thokpada Seloi Charoidaba Pijet Setpa Amadi Nupana Nupi Saduna Phanek Setchinduna Lailam Thokpa Yaromba Thengnabadagi Ngachi Chenaba Miyoising Kogotuna Wakal Taminabani Hairi Mahangna Makata na Hai Lamdamasigi Fajaraba Lai Haraubagi Machat Asibu Malemgi Miyamgi Mamangda Lana Uhanba Yaba Maongda Fancy Dress So Thokpagi Maongda Nupi Oibisingna Tungon Yanchilaga Saruk Yaba Nupa Macha Singna But Sabagi Pijol Sechinba Nupigi Phanek Setuna Mitki Kumai Onthoknaba Honarakliba Asi Lebakchibani Asigomba Thong Asi Matungda Amuk Hana Tawbiganu Umang Lai Haraubada Tawdaba Yadaba Thabaksing Adu Khaktamak Tawduna Lai Haraubagi Asengba Machat Pupunna Ngangminasi Haiki Paugi Mipamadda Sanakonungi Angom Ningthau Angom Poraiton Amadi Sanakonungi Phamlaibasing Su Saruk Yaki Ngarang Lailam Thokpa Aduda Nupi Phanek Setuna Saruk Yaruba Kwakaithel Konjeng Lekaidagi Laisrom Ibohalna Makhoina Tawriba Thabuk Adugi Damakta Ibudau Khwailakpa Amadi Lebak Miyamda Lale Haiduna Sengdokhi Amadi Makatana Asigumba Thabaksing Tawjararoi Haiki Panba Yabadi Hairiba Miyosing Asina Spider-Man gi Pijol Setpa Nga Tungol Yanba But Saba Bora Setpa Hangamapal Machugi Phanek Selaga Nupi Saba Una Set Phingok Sesilaga Anuk Amuba Upana Chingba Mathong Sadaba Thongsing Chatharubani Loinana Makhoi gi video sing social media da viral oirakibani haire